ꯍꯥꯟꯕꯃꯛꯇꯗ ngasi press meet asi koi tawdaba yadaba tangai phadaba makhakne aidana akoi ngasi sanamai gi sanglen sida phamaga koi tawbani maramdi ngasi akoina yamna nungaiba Assam gi mipum khudingmaki nungaiba adugumba porakpase akoi associate official language si akoi gi adugumba akoi gi assembly da puthokpiduna bill ba pass tawpirakpa akoi gi uji mukha mantri oiriba Assam gi chief minister oibiriba akoi gi Hemanta Biswa Sarma amadi amatamdugi akoina haijarubada akoina memorandum kya pisalubada akoi harau akoiga phaminagiba akoi ex MP Rajdi Roy moi makoi mahak pusoi thagachari aduga loina tai MLA aigi local MLA Kaushik Rai busu mana mayam akoigi assembly da puthokpiduna maangna mateng pangpibagi su thagachari Women Action Committee for Village Protection gi maigai dagi akoi maruoiba akoi khungang sigi su haiba tare matamdugi issue akoi associate official language ta thawai hakchang yauna nongju nungsa marakta akoi chaba thakwa mafam marang naidana amadi masagi anaba kidney gi problem laina chongdhoroktona ngasi bauchu aubadei loibau ngasi huji bauda akoi thawai hakchang yauna akoi yaubiriba akoi mingoina pallabada aigi Lakhipu Khunau sida laiba tamo Kangabam Santi Kumar hana thagachari makpusu maki tawbiman khangbasu uchari matam punamakta mana akoi damakta dharna tawba khangde ani minister da akoi memorandum pisanba khangde mapam punamakta ma yaudana chatminaribani adona akoi masi language si akoi associate official language si phangakpada makpusu hainangai leitena thagachari aduga athuba matamda tamo mapalamda out of state ta hujik lairi mak masagi anaba checkup ki damata chakibani tuna yangna phaduna halakpire hairaga miyang amuk punna khusamnaraga koi thapok asi amuk nahongna na tawminasi haiba wapamsu ai isorgi mafamda su thamjari matamduga yamna koi awaba kaya maipuna na meeting kyarak anna phaminara matungda saita parishata amada koi mayam koi chenminna duna MLPCC gi leader sing busu ai maruina tamo Santi oja kenchan punamakpusu ai thagachari atei mingoina supna pandragasu amsusu siga yauribani adona amsu busu ai thagachari maifasu punamakpu organization amamamta details oina haidragasu adubu maraksida akoi ahoba amakhak lei ahoba si yenguraga ngasi mifam asi ai tawdaba yadaba adugumba wahaije hairakpani maramdi Wikipedia da akoi sungyawdaba akoi committee amaka organization amaka Wikipedia gi kanosina thangatki basina Imphal gi Wikipedia dani ase Youth Action Committee for Protection of Indigenous People hariba asigi kanose committee asi mafam kadai da leibano akoi gi lejerisi di Women Action Committee for Village Protection Lakhipur Kasar Assam aduga sumaina thangat pirakpasedi ona tenana kanana thangat pirakpano madu masu tasengna madu phongdok pirau maramdi masi information se akoi side agi akoi Assam dagi Kasar dagi information piraga Wikipedia da lakpani madona karigumba if karigumba thangat pidaba sengdok pidaba taragadi haiba wafam se aidi already case file tawgeba ai ready de leijari maramdi masi akoi akhang aising leiriba leadership mayam akoi intellectual mayam na masi khana nainabiraga athupa matamda asi Wikipedia ICD generation to generation lairaga dawa pot ina masi posidi sengdopam thoi akoi committee asidi tasengna masiga mari leina jade aduna aigi committee gi maming se laleina su laujei makoina thamai basedi ngasai kanoni action committee for protection of indigenous people lai asi mari kaimta laina de lai ai tasu tajadri Assam da su tajri atopa mafam da su tadri aina mayam thengnar pasida maduna masing batang sengdokpiu adu awaba mayam mayok naraga akoina masesiga road blockade tawdana masesiga waba mayam se mayam phanga kanda ngasi lona si chumna poropana ti se haraga I listen jare thank you aikoina anytime loan gi moment of matamda akoi gi oja Santi means ACS retired akoi oja K Santi Singho mana andolon tawgera
रोड ब्लॉकेट तौगेरा धरना फमगेरा पुनमक्ता एनी टाइम माना सरुक यादना अमसुंग सरुक याउदुना अखोइगी नोंजु मरक्ता तौखिबा अचौ अचौबा आंदोलन दसु महाक मसाना मसा नाना थोगलगा ए असिदी तौदबा यादे हे आइना थोगलगा चोंधोकना अखोइगा फुल सपोर्ट ता नोंजु की मरक्ता नुंसा की मरक्ता मासे थोगा आंदोलन तौबदो सरुक जाखिबसे ओजे ओजा शांति कुमार बु हन्नना थगचरी असी लैंग्वेज मूवमेंट 100% सपोर्ट तौबई तौ फ्रॉम द स्टार्टिंग बिगिनिंग टिल एंड सुनीता कुंथौजम Regional Secretary na,